Matam ama, Indiagi mobile industry da number 2 oiramba Micromax mobile ngasidi ming fawba takidre. Kamaina tawrino, karamna Oikhibno, Houjik, Kari Fibam da Lairi. School amadi college da taba fangbiroidaba interesting topics ngasigi video sida fangbigani. Haubadagi loba fawbatang yengbiyu. Channel asida ahanbu oibiragadi nungsibiduna share, subscribe amadi all bell button su click tawsanbiyu. Micromax asi Indiagi company amani 29 March 2000 da linkhatkiba company amani. Founder asigi mingna Rahul Sharma. Headquarter asi Gurgaon, Haryana, India da lay. Micromax ki atopa product khara minguna pallagadi tablets, air conditioner, LED TVs, laptop, power bank, refrigerators, washing machine, smartphone mayam asini. Year 2020 revenue income asi $3.1 billion ni in Indian rupees 22,03,068.79 crore ni. Total number of employees asi 20,000 plus talay. Company asi hawrapa matamda Dell, HP, Sony gi distributor oirami. 2008 ta mobile phone nauna launch tawkhirami. Micromax ki ahanba mobile asi X1i keypad mobile ni amadi market mayamna pamna lainarami. Adudagi tablet phone so launch tawkhi. Adugi matung Android Canvas series amuk. Seher amadi khungang mafam pumnamak Micromax haina mayamna khangnakhi. Advertising amadi marketing dasu yamna kana focus tawkhirami. Bollywood superstar Akshay Kumar amadi Twinkle Khanasu brand ambassador oikhi. Matam aduda Samsung mobile dagi Micromax na hena marketa sale tawba henkhi. Asum tawduna Indiagi number 2 oikhi adubu Houjikti ming khakta oire. Kari Maramdgi makha taminasi. 27 December 2015 Mukesh Ambani na Jio Telecommunication ahanba India da launch tawkhirami. Ambani gi AMD India da 4G network porakpa. Jio na free call amadi internet customer mayam da pikhi. Airtel, Vodafone, Idea, BSNL nongmada 1GB da rupees 150 limited ta internet pirambado ikhang khanghaudana Jio 4G free fanglakpadagi angang ahal pumnamak pamna sizinaki. Matam adu ningsing biramgani Jio da free internet amadi call fangkibadu. Micromax mobile di 2G 3G dagi ahenba upgrade layramdi. Jio na amuk 4G mobile phone launch tarakpadagi customer ayamba 4G da ship tawkhirami. Micromax mobile asi quality fatabadi nati. Price su rupees 2,000 dagi hauraga 10,000 fawbagi manungda fanglami. Loinana battery su amuk charge tawbuduna numit mari mangadi chatlami. Maruina khungangi mioi singna yamna pamna sizinarami maramdi khungangdadi electricity problem oibana. 2G 3G gi internet asidi Google search tawba YouTube video yengmada ungba mayamna pamnaraktaba. Micromax mobile asida 4G sim gi facility layramlagadi market down charoidabani adubu company asigi leader sonbana Fibam sokhibani. Amaromda atopa mobile company su asigi chance asi ngairaga lerami karamna India gi market asida khongda asigi haiduna. Maruina Chinese company Xiaomi di Jio 4G network India da launch tawdringai gi mamangdagi smartphone mobile asi India da launch tawba hawkhirami. Micromax matamaduda 4G mobile launch tawdriba karigino madudi 2G amadi 3G mobile stock ta hanagi mayam amal leiba aremba mayam ase market ta yonba lorba matung adudagi fanglakpa profit aduna 4G mobile semlaga market ta launch tawbagi idea du laikhi. Adubu Chinese ki atopa mobile company Oppo, Vivo na amuk 4G India da launch tawkhirami. Adusu ahongba mamalda Xiaomi, Vivo amadi Oppo na mobile yoliba retailer dasu hena kanaba piduna. Loinana online amadi offline gi matengna Indian customer mayam gi pukning chingchankirami. Product ama hongna su fangba adugi mathakta quality su faragadi imung manung mari mata imanaba imanabi dasu wari liba haibasidi hauna sani. Aikhoina mobile showroom changba matamda mobile yoliba miyoy aduna Vivo natraga Oppo hana lainaba habiramgani maramdi mobile yoliba retailer adusu commission hena fangbagini. 24 January 2014 Micromax mobile asi Russia da ahanba sale oikhiba India gi company amani. India da
Micromax manufacturing factories ahum lay mafam adudi Bhiwadi, Rajasthan, Rudrapur, Uttarakhand, amadi Telangana. Tha amada 30 lakh mobile phones semba ngambagi capacity lay. Micromax mobile khara mingoina palagadi Funbook series, Canvas Night, A350, Canvas A1, Canvas Mega 2, Infinity N11, IN series. November 2014, Micromax ga Siagon INC US company amaga pullaga smartphone YU koba ama plan tawki adubu fail oiki. April 2014, Micromax ki atopa product LED television amadi tablets Rudrapur Uttarakhand ki factory the same ki. August 2015, Rupees 500 crore manufacturing plan su tawkirami Rajasthan Alwar district ta memorandum sign tawki Government of Rajasthan amadi Bhagawati Products Limited ki marakta. 2013, Australian actor Hak Michael Jackman su brand ambassador oiki amadi smartphone Canvas Turbo A250, Canvas 4 amadi Canvas Silver 5 promote tawkirami. Bollywood actress Chitarangada Singh nasu Canvas 4 smartphone asi promote tawkirami. 2015, India mobile company like Micromax, Lava, Carbon gi market share asi 35% orami. In the year 2017, 23%. Houjik 2021 asidadi 5% makha oire. Amadi MI, Oppo, Vivo India gi market ta 50% hena market share lay Houjik su. Micromax ki India da share market asi 2013 da 23%, 2018 da 2.8%, amadi Houjik 2021 na 1% below gi makha oire. Micromax ki product quality asi average ni loinana software update problem, low internal memory problem, hang toina saba maram mayam asinasu mayamna pamba watlakpani. Advertisement amadi marketing di yam phajana chathakhi adubu Chinese company na business strategy fajakhiba maram asinani ngasi Micromax si Fibam da Lairi basi. Ngasigi Micromax story asidagi kari khangbangami matamgi matungina awon basida khongdadragadi mina namthaba haibasidi mahausani. Keypad mobile paiba miyoy amagi wakhalonga touch screen mobile paiba miyoy adugi wakhalon ani adu kayam khenai haibadu isagi imung manungi marakta thengnabiramgani. Future asi online marketing 5G internet ki matamni matam asiga loinana chatpiyu. Micromax na 4G launch nauna tawramlagadi ngasi India gi market ta rule tawramgadabani adubu ngasidi fail oire. Matam asidadi makhal makhal gi laina madudi cancer, BP, diabetes control, uring mahing COVID mayam asidagi ngakthokna bagidamak yai product asi sizinabiyu. Loinana RIKESH technique team ga yai product business partnership tawbining ba yawbiragadi screen do biriba RT team number asida WhatsApp natraga call tawbiraknaba ningsingjari. Video sini sada kana fangbiragadi like, share, subscribe amadi all bell button su click tawbiyu. Video si hawbadagi loy fawbatang yengbibagi damak ngamkhay letana thagatsari tambal lepiganu. Thank you so